Manipur YAONA Northeast ke state mangada PAIKHATLIBA National Highway Project Pumnamak Kumja English ngani kunipan Phaobada Loishinnaba Pandam Thamli HAINA Road Transport AMASUNG Highways ke Union Minister NITIN GADKARI na House THAMKHRE wafum asinga se fam kiba Lok Sabha gi mifam da Northeast region da PAIKHATLIBA National Highways Project sing ke matangda Unstart question ke ayi bapaukum oina Road Transport AMASUNG Highways ke Union Minister NITIN GADKARI na pikibane Union Minister NITIN GADKARI ke paukum aduna hai kumja English ngani kunmari kunmanga da Manipur gi oina under construction leiba National Highway ki kilometer chatre nifuma panrom oigedaba project kontra taruk yauri masigi apunba senfamna lupa crore lising tarama thoiga Chani Marifumangani. Hariba project asiki manungda lupa crore chahum kuntaret room oigedaba kilometer kuntrataret sangbage project mari mapungfana Loishinnaba Loinana Thabakti Hodriba aduga ayaba PAIKHRABA project punna mari lady hariba project mari asiki Jangadaba senfamna lupa crore lising ani subna nifunipan aduga asangbana kilometer chama kuntaret ne Kumja English ngani kunmari kunmanga asigi oina hosik Phaobada National Highway singi development amasung maintenance ke thabak thauram singi dama Manipur ki oina lupa crore listing ama chamanga sukna nipan kaithakre National Highway ki project sing mapungphana Loishinnaba haibasida lamgi che nabaleitaba forest amasung environmental clearance utility hangdokpa thabak subagi matam amadi contractor gi selthumgi phibamgi makha pole Manipur, Assam, Arunachal Pradesh, Nagaland, amasung Tripura da PAIKHATLIBA National Highway Project Pumnamak Kumja English ngani kunipan Phaobada Loishinnaba thaurang tauri haibana chingba wafam sing Union Minister NITIN GADKARI ki aiba warol aduna makhatana yauri